Wakal soiraba ahal amaga mar nupi ama pulisna matam sana kanbanga mahauray. Pawasi Kanglaypaki Mayra Pause dagi laukhatchabane. Ngasi ayok Bisnupur District ki manungsan na Thinungay maningi sarukta layba kuki singi bangkar mayada sanglamba ahal ama Thinungay Village Defense Committee SSB amade Bisnupur Police ki apun bakangbu na matam sana kanbanga mahauray haire. Pawasi na hay kanbanga mauraba ahal ado kha posang bamdagi thaudam na basingkaweng. Wakal kharat soiraba miyoy ne tungda ahal adubu imung manunggi miyoy singda tekta kaidana khusinakre haire. Nakal amaromda ngarang Jiribam District ke manungsan na nungsapi Village ta chalaga lairambe mar nupi ama pulis na matam sana fazilaba matung imung manunggi miyoy singda tekta kaidana khusinakre haire. Pawasina hai Jiribam pulis na imung manunggi miyoy singda khusinakre haidiba mar nupi adugi maming Lalping Jo Markawe masagi sahi kuntraga taretlom suray. Mahak Jiribam District ke Moljai Village dagi ne imung manunggi miyoy singna phongdorokpada mahak wakal soiraba miyoy ama ne Mahak po imung manunggi miyoy sing datek ta kaidana khusinarakpada Jiribam Police ki kangbu bu thagat pa phongdorok le. Leikhidraba AR personnel marigi manungda amade HIV positive Oiba Thengnare. Pawasi Kanglaypaki Mayra Pause dagi laukhatchabane. Rims Hospital da laikana rakhiba waroi singda laiba kuntraga humdoi suba Assam Rifles ki personnel taruki manungda Leikhidraba personnel mari sukrai. Leikhidraba personnel amade HIV positive oiramba Thengnare haire. Pawasina hai haukiba January kunmathoi gi ahing nongyai matungda AR personnel tarugadu Obama di wakhal mangbadage Rims Hospital da laikan na bapukhalakhiba ne makoi tarugadu gi manungda personnel ahum Leikhidraba matung ngarang personnel amasu laikan na bangamdana Leikhidabani haire. Leikhidraba personnel adugi maming Laltalan Kima chahi nifun ne Mizoram gi konung Aizol gi Lowmol Village dagi ne mahaki blood sample mari lainaba doctor singna test tauba matamda HIV positive Oiba Thengnaraki haire. Mahaki asiba haksang Rims ki Mirel sangda PM tauraba matung mahaki maramdamda thinkhre haire. Pawasina hai hauzik Rims Hospital da laikanariba kuntraga humdoi suba AR ge rifleman Ganasyam Singh amade Naik Subedar Gagan Singh layeng sathare. Leikhidraba amadi laikanariba personnel sing adu haukiba January 13 Republic Day numita yu thakminaki haina su pawasina haire. Gari manungda asiba haksang ama lairamle. Pawasi Kanglaypaki Mayra Pause dagi laukhatchabane. Ngasi ayuk pung 8:10 taraga mangarom taba matamda Imphal East ki Porompat Police Station gi manungsan ba konung mamangi traffic island manakta khamduna thamba ising puba tata truck registration number MN07C 3921 gi manungda gari adugi driver oigani haina singnaba miyoy ama siduna lairamle haire. Leikhidraba miyoy adu Ukhrul District ki Falang Village dagi thangmai pam Jajo sahi kuntaruk apokpa Grason Jajo kawe Thaudok thokpamda police amade forensic expert ki kangbu laktuna yengsilaba matung asiba haksang adu police na laukhatlaga Jenims ki Mirel sangda thamkhrai. Miyoy adu matau karamna siramlibano haibadu hauzik phawbagi waina sapchana khangba ngamdri haire. UNC state laingang amadi Bharat laingaki oiba maikei ahumge ngasi senapati headquarter da pangthokrai. Pawasi Kanglaypaki Mayra Pause dagi laukhatchabane. Matam kayagi mamangdagi sathaduna lakiba United Naga Council UNC state laingak amadi center laingaki oiba maikei ahumge taraga humdoirak suba tripartite talk ngasi ayuk pung 13 taba matamda Senapati District Headquarter da pangthokrai. Bharat laingaki Ministry of Home Affairs ki maikei dagi UNC gi President da iba cherol piraktuna Barton tawrakpadagi ngasi sathagi ba maikei ahumgi oiba wari sabaduda UNC gi President NZ Lorho amade General Secretary Barayo satsang na luching bamiyoy taraga ni thoina sabat team na saruk yakhe. Mihut kangbu aduda Ansam gi President M Luikang Lukson Naga Women gi President CIS Priscilla Thiaumay amade NPO gi President Ais Kuba Peter su saruk yakhe. Center lenga ki maikei dagin na Ministry of Home Affairs ki Advisor NA AK Misra Deputy Director Navadip Singh Grewal IPS saruk yakhe vagaloinan na State lenga ki maikei na Chief Secretary Prasan Kumar Singh IAS Commissioner cum Secretary N Ashok Kumar IAS Deputy Commissioner Senapati Mamoni Dole SP Senapati MS Anupam ADGM Senapati Rang David Kungamade Subdivisional Officer Purul S Lunguiba Thangal saruk yakhe. Mifam aduda UNC gi maikei dagi laingakta taliba kumjali singani taraga taruki December 9 da state laingang na thokiba order amana Anauba district taret lauthokiba adu sanahanbiganu haiba wafam adugi matangda center amadi state laingang na kumna khanare maram aduna makhata na
Sahi asigi April thada Maikei ahumgi oiba mifam ama pangthokpa haina yanakre haire. Second Lieutenant Henthoibana Leikhidrabada RPM na awaba phongdorokle pawasi kangla pau se dagi lakhwatchabane. Ing kumjali singani kunmanga January 18 ningthaukaban numitta Indian Army ki Special Forcing na sillaga landarakpa lanfam amada miyam gi ningtam lanmi PLA gi marup Henthoiba ima laiwa ki damak thawai na pontha pikre. Athauba sinna ninganaba laitana Manipur gi ningtam lanthengda thawai katkiba sibu Yawol gi ikai khumnaba utuna RPM na awaba phongdokjari loinana Leikhidraba athauba sigi imung manung sagai natai marup mapangsingi awabadasu RPF amasung masigi lanmi PLA na saruk yazari haina lona thingkraba RPF ki Assistant Secretary Publicity Bankim na khuyek pidu na thadorokpa cherola man haire cherola sina makha taribade athauba marup Henthoibagi kathokpagi thaunabu masak khangbo oina mangna Leikhidraba matungda Second Lieutenant gi rank pidu na ikai khumnaba utle Second Lieutenant Henthoiba yumgi ming salam nganba mitai laifam komnau makha laikai Kaksing District apokpa amadi apokpigi ming salam inaubi mitai amadi salam ongbi ibecha laimagi macha ahumgi manungda iton banai Second Lieutenant Henthoiba September 2023 da PLA gi basic training mai paktuna War Office na September 2023 da A 3362 PK marup asina loop asida yawrokpa matamda ima laiwang na mikha po na lairiba sibu maning tamanna bagidamak ningtam lal asida yawrokpani haina phongdoklamme Second Lieutenant Henthoiba basic military training da masa khingba tauthorokpada masutaba masung thoidongna haithoi singthoibadagi training instructor oina bakhanduna instructor course phanglaba matungda instructor oina PLA gi training center da anoba ningtam lanmi sing takpi tambiramkhe mahak yamna ingtappa mathokdo pukning changba mathak thongba singi yathang chena injaba ahal laman singbu nolungna chatpa sinaba thabakta matam khuding party gi yathangbu lumna lawduna thodang yaramba yawoloi amane mahakna leramkhiba lanmi gi unit department ki thabak thoram sing pangthokpada chokthaba amadi awaba thidana party bu manglomda pukhatuna sinaba thodang khuding harau harau lawduna mathau pangthokhiba marupne ima laibak amadi miyamgi ningtam lanjang asida aroiba punsigi ichel fauba ninganaba laitana thauna fana thodang pangthoklamba nungsijaraba marupne Leikhidraba athobagi thawaina Manipur imagi tampakta ingna chingna pothaba oirasanu haire Manipur Private Schools Registration and Regulation Rules 2024 indaba lanai mahiloisang sing thingjillaga ne lainga pawasi pandam pause dagi lakhwatchabane Manipur Private School Registration and Regulation Rules 2024 na piriba condition sing fulfill tawdaba unrecognized private school sing academic session 2025-26 tagi thingjinnaba Manipur laingang na thabak laukhatkibaga loinana Thoubal district ki oinadi zonal education officer Thoubal na asigumba school sing thingjinnaba office memorandum ama ngarang thokre JDO Thoubal Arambam Anil Kumar na ngarang thokiba cherol amada mamang sahi 2024 gi November 3 ta Manipur laingang na gazette notification thoktuna Manipur gi mapam pumbada Manipur Private School Registration and Regulation Rules 2024 chananaba khangan khibagi matungin na Thoubal District ki manungda laiba rules asina piriba condition sing fulfill tawdaba unrecognized private school sing academic session 2025-26 tagi thingjillaga ni haire maram asina district asigi manungda lairiba unrecognized amade recognized private school khudingmangna notice asina thokpa numit tagi numit marfudrani gi manungda rules asigi makhada registration tawnaba darkar oiba figa loinana apply tawgadaba ne amaromda rule asina piriba condition sing sudaba recognized school singi oinade notice asina thokpa numit tagi sahi ani fawbagi oina registration tawdana school chalaiba yaga ne amade sahi marigi manungda registration tawgadaba ni haire ek asigi section 4 gi subsection 3 gi makhada certificate fanglaba hanadagi leiraba school singi oina rule asigi section 5 gi makhada mari lainaba competent authority amadagi hana yaba lauraba matung mahairoi ming chanbagi thabak paikhatkadaba ne hairiba si thawoidaba tarabadi sahi ama jail da leiba natraga fine thibagi sairak phangani haire maram asina unrecognized amade recognized private school singna numit marfudragi manungda registration tawdaba tarabadi karigumba asigumba school asida ming chaluba mahairoi singe academic career da chawna sohalakpa yai hainasu office memorandum aduda palle